ꯇꯥꯁꯨ ꯇꯥꯗꯕ ꯈꯨꯟ ꯑꯃꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ 8ꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯦꯝ ꯍꯟꯅꯗꯨꯅ ꯑꯁꯨꯝꯅ ꯃꯅꯥꯎꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯁꯥ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯅꯤ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯈꯨꯟ ꯑꯁꯤꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ? ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯏꯆꯦꯝꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯈꯨꯟ ꯊꯪꯅꯕ ꯁꯣꯝꯗ ꯆꯠꯇꯨꯅꯅꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯁꯤꯗꯣ꯫ ꯏꯅꯥꯎꯁꯤꯡꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯏꯆꯦꯝꯍꯟ, ꯅꯅꯥꯎꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯗꯣ, ꯊꯪꯅꯕ ꯈꯨꯟ ꯑꯁꯣꯝꯗ ꯆꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯥꯟꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯝꯗ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤ꯫ ꯑꯍꯟꯕꯤꯅ ꯏꯅꯥꯎꯅꯅꯦ ꯍꯥꯏꯕꯒꯨꯝ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯅꯥꯎꯆꯥ, ꯅꯈꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤ? ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯊꯥꯏꯅ ꯅꯠꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕꯅꯤꯀꯣ꯫ ꯏꯆꯦꯝꯅ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯅ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯥꯔꯒ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯉꯝꯃꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯗꯧꯕ ꯑꯃꯅ, ꯑꯩꯈꯣꯏ ꯍꯦꯂꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯨꯅꯦ ꯌꯦꯡꯉꯣꯏ, ꯍꯩꯁꯤꯡꯅꯅꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯁꯥꯟꯅꯗꯧꯕ, ꯈꯪꯉꯕ? ꯀꯔꯤꯅꯣ ꯏꯆꯦꯝꯍꯟ ꯅꯍꯥꯛꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯁꯤ ꯍꯦꯂꯣꯏꯅꯤ, ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯀꯤꯅꯔꯤꯕ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯇꯣꯏꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯦꯛꯇ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯃꯇꯤꯛ ꯅꯠꯇꯤꯌꯦ ꯏꯆꯦꯝꯍꯟ꯫ ꯏꯆꯦ ꯌꯥꯏꯃꯗꯤ ꯈꯪꯕꯤꯔꯝꯈꯤꯔꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯔꯦꯟ ꯃꯁꯥꯒꯤ ꯃꯒꯨꯟ꯫ ꯏꯆꯦ ꯌꯥꯏꯃꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯕꯅꯤꯅ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯏꯆꯦ ꯌꯥꯏꯃ, ꯍꯦꯂꯣꯏ ꯑꯩꯈꯣꯏꯁꯤ ꯃꯤꯅꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒꯅꯦ ꯑꯃꯥꯏꯕꯁꯤꯡꯁꯨꯅꯦ ꯑꯍꯩꯕ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯆꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯈꯣꯏ ꯑꯃꯨꯛꯅꯦ ꯈꯟꯅꯔꯛꯑꯅꯤ꯫ ꯑꯇꯣꯝꯕꯤ, ꯌꯥꯔꯦ ꯇꯣꯛꯂꯣ꯫ ꯏꯆꯦꯝꯍꯟ, ꯑꯇꯣꯝꯕꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯤ ꯃꯇꯤꯛ ꯑꯣꯟꯊꯣꯛꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯍꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯈꯔ ꯈꯖꯤꯛ ꯁꯦꯝꯗꯣꯛꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯆꯣꯞꯄꯤꯕ, ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯣ? ꯑꯦꯔꯥ ꯏꯆꯦ ꯌꯥꯏꯃ, ꯑꯗꯨꯝꯅꯒꯗꯤ ꯍꯥꯏꯕꯤꯅꯨꯗ꯫ ꯏꯆꯦꯁꯨ ꯅꯨꯄꯥꯗ ꯆꯣꯞꯄꯤꯗꯨꯗꯤ ꯈꯨꯟ ꯑꯁꯤꯗ ꯃꯤ ꯂꯩꯔꯝꯕ ꯃꯇꯝꯗ ꯏꯆꯦ ꯌꯥꯏꯃꯅ ꯆꯦꯟꯗꯅ ꯄꯨꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯃꯁꯤꯡꯕꯨ ꯊꯤꯉꯝꯂꯣꯏꯅꯦ꯫ ꯅꯅꯥꯎ ꯑꯩꯕꯨ ꯏꯆꯦꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯑꯩꯕꯨ ꯌꯣꯟꯕꯤꯒꯅꯨ꯫ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯏꯆꯦ ꯌꯥꯏꯃ꯫ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯅ ꯈꯟꯅ ꯈꯜꯂꯛꯄ ꯑꯗꯨꯗ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯈꯥꯝꯗꯣꯔꯛꯂꯤ꯫ ꯃꯆꯦ ꯍꯟꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ꯫ ꯌꯥꯏꯃ, ꯏꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯈꯣই ꯑꯁꯨꯝꯅꯅꯤ ꯑꯃꯒ ꯈꯟꯅ ꯆꯩꯅꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯤꯌꯦ꯫ ꯑꯇꯣꯞꯄ ꯂꯩꯌꯥꯝꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏ 8ꯄꯨꯅꯦ ꯎꯁꯤꯠꯈꯤꯔꯣꯏ, ꯅꯣꯛꯅꯈꯤꯅꯤꯀꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯗꯨꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯌꯥꯛ ꯃꯔꯛꯇꯅꯦ ꯂꯩꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯀꯣ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8 ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯈꯨꯟ ꯊꯪꯅꯕ ꯔꯣꯝꯗꯅꯤ꯫ ꯇꯣꯝꯕꯧ, ꯍꯧꯒꯠꯂꯣꯗ ꯅꯪꯕꯣ꯫ ꯌꯥꯍꯧꯁꯦ ꯈꯔ ꯉꯜꯂꯨ ꯍꯥꯏꯕꯁꯤꯃ ꯅꯪ ꯑꯃ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ꯫ ꯑꯩꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ꯫ ꯃꯁꯤꯕꯨ ꯃꯌꯥꯝꯕ ꯑꯇꯩꯅ ꯈꯪꯂꯗꯤꯅꯦ ꯅꯪꯕꯨ ꯁꯣꯏꯗꯅꯅꯦ ꯐꯨꯕꯤꯕ ꯁꯣꯏꯔꯣꯏ ꯅꯪꯕꯨ꯫ ꯇꯥꯆꯧ, ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯪꯉꯤꯕ ꯑꯩ꯫ ꯑꯗꯨꯅꯅꯦ ꯋꯥꯗꯣ ꯑꯝꯇ ꯉꯥꯡꯕꯤꯔꯛꯈꯤꯅꯣ ꯇꯥꯆꯧ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯝꯖꯈꯤꯒꯦ ꯅꯅꯥꯎ, ꯇꯥꯆꯧꯕꯨ ꯐꯕꯧ꯫ ꯅꯪ ꯑꯩꯕꯨꯗꯤ ꯅꯪꯅ ꯉꯝꯃꯕꯅꯤꯅ ꯇꯧꯖꯧ, ꯍꯥꯏꯖꯧꯕ꯫ ꯑꯩꯅꯦ ꯀꯩꯁꯨ ꯍꯥꯏꯗꯦꯕ, ꯁꯥꯎꯗꯦꯕ꯫ ꯑꯗꯣ ꯑꯇꯩꯅ ꯑꯌꯥꯝꯕ 5 ꯂꯥꯛꯑꯗꯤꯅꯦ ꯅꯪ ꯉꯥꯡꯖꯁꯅꯤꯀꯣ꯫ ꯍꯧꯒꯠꯂꯣꯗꯤ ꯁꯠ ꯍꯧꯒꯠꯇꯧꯕ, ꯈꯪꯉꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯣꯏꯕ ꯇꯥꯆꯧ, ꯍꯧꯒꯠꯂꯒꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯂꯩꯕꯅꯤ ꯌꯨꯝꯊꯣꯡ ꯄꯣꯛ ꯑꯣꯏꯅ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 8 ꯑꯁꯤ ꯅꯠꯇꯅ꯫ ꯌꯥꯏꯃꯅ, ꯑꯇꯣꯝꯕ ꯍꯧꯒꯠꯈ꯭ꯔꯕꯣ ꯇꯥꯆꯧ? ꯍꯧꯒꯠꯇ꯭ꯔꯤ꯫ ꯌꯥꯏꯃ, ꯅꯪꯅ ꯉꯟꯅ ꯍꯜꯂꯛꯄ ꯐꯔꯦꯍꯦ꯫ ꯋꯥ ꯑꯃꯇ ꯈꯟꯅꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ꯫ ꯇꯥꯆꯧ, ꯀꯩ ꯋꯥꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯁꯤꯡ ꯊꯤꯕ ꯑꯁꯤ ꯆꯠꯂꯤ, ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯟꯅꯒꯨꯝ ꯁꯤꯡ ꯐꯪꯗ꯭ꯔꯗꯣ꯫ ꯑꯗꯣ ꯌꯦꯡꯉꯣꯏ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯆꯪꯅꯗ꯭ꯔꯕ ꯈꯨꯟ ꯑꯁꯣꯝꯒꯤꯁꯤ, ꯑꯁꯣꯝꯗꯗꯤ ꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫
ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯦꯠꯃꯛ ꯆꯠꯇꯨꯅ ꯁꯤꯡ ꯊꯤꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯁꯤ ꯅꯪ ꯑꯩꯅ ꯑꯣꯏꯔꯕꯅꯤꯅ ꯍꯪꯂꯤꯕꯅꯤꯗꯣ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯍꯩ ꯍꯩꯕꯕꯨ ꯇꯥꯆꯧ, ꯏꯅꯥꯎꯁꯤꯡꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡ꯫ ꯍꯥꯏꯗꯤ ꯆꯠꯇꯣꯏꯕ ꯈꯨꯟ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟ, ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯥ ꯀꯩ ꯂꯩꯔꯝꯃꯁꯨ ꯀꯅꯥ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯅꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯤꯡꯉꯝ ꯆꯥꯅ ꯁꯤꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯆꯧ, ꯑꯍꯜ ꯂꯃꯟ ꯈꯔ ꯇꯥꯟꯅꯁꯤ, ꯆꯠꯁꯤ ꯍꯥꯏꯔꯁꯨ ꯀꯅꯥꯒꯤ ꯑꯍꯟꯕꯨ ꯇꯥꯟꯅꯅꯤ ꯌꯥꯏꯃ? ꯑꯋꯥꯡꯒꯤ ꯈꯨꯔꯥ ꯍꯣꯏꯗ ꯑꯣꯏꯅ ꯑꯩ ꯆꯠꯀꯦ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯅꯥꯎꯁꯤꯡ ꯂꯥꯛꯂꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯔꯥ ꯍꯣꯏꯗ ꯆꯠꯂꯁꯤ꯫ ꯈꯨꯔꯥ ꯍꯣꯏꯅ ꯈꯔ ꯅꯛꯅ ꯌꯨꯝꯁꯤ ꯂꯩꯔꯝꯃꯕꯁꯨ ꯐꯗꯧꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯁꯦꯡꯕꯅꯤ, ꯈꯨꯔꯥꯁꯨ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯈꯨꯔꯥꯅ ꯌꯥꯔꯗꯤ ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯅꯤꯡꯉꯩꯗꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯕ ꯈꯨꯔꯥꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯍꯦꯛ ꯍꯥꯏꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯁꯤꯡ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤ꯫ ꯃꯅꯥꯎꯁꯤꯡ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯨꯈꯣꯏ ꯍꯣꯏꯗ ꯄꯨꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯗꯅ, ꯂꯥꯎ 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 ꯆꯪꯂꯨ, ꯑꯁꯤꯗ ꯐꯝꯃꯨꯁꯤ꯫ ꯏꯆꯥꯁꯤꯡꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯈꯨꯔꯥ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅ ꯂꯥꯛꯂꯤꯕꯁꯤ ꯈꯨꯔꯥꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯋꯥ ꯑꯃꯒ꯫ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ? ꯈꯨꯔꯥ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯔꯥ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯨ ꯈꯨꯔꯥꯁꯨ ꯅꯇꯣꯝꯇ ꯂꯩꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ, ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯁꯛꯅ ꯂꯩꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯅ ꯊꯪꯅꯕ ꯈꯨꯟ ꯑꯁꯣꯝꯗ ꯈꯨꯔꯥ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯦꯠꯃꯛ ꯆꯠꯇꯨꯅ ꯁꯤꯡ ꯊꯨꯔꯨꯒꯦ ꯍꯥꯏꯕ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯗ ꯀꯩ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯂꯩꯒꯅꯤ ꯈꯨꯔꯥ? ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯍꯥꯏꯕꯗꯨ, ꯑꯗꯨꯒ ꯑꯃꯅ ꯈꯨꯟ ꯑꯁꯣꯝꯗ ꯆꯠꯇꯨꯅ ꯅꯆꯤꯟ ꯅꯅꯥꯎꯅ ꯁꯤꯡ ꯊꯤꯔꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯡꯁꯥ ꯊꯤꯅꯦ꯫ ꯑꯇꯩ ꯁꯥ ꯅꯨꯡꯗꯤ ꯂꯩꯔꯝꯂꯣꯏ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯅꯈꯣꯏ ꯈꯛ ꯆꯠꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯁꯨ ꯋꯥꯅꯔꯤꯕꯅꯤꯗꯣ꯫ ꯁꯤꯡ ꯊꯤꯐꯝ ꯂꯩꯇꯦ, ꯎꯅ ꯈꯨꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯀꯌꯥ ꯑꯃꯅꯤ꯫ ꯐꯔꯦ, ꯈꯨꯟꯖꯥꯁꯤꯡ ꯇꯥꯟꯅꯔꯒꯅꯦ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯁꯤ꯫ ꯈꯨꯟ ꯑꯁꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯊꯝꯕꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯄꯥꯝꯅꯗ꯭ꯔꯕꯅꯤ꯫ ꯂꯧꯁꯤꯡ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯈꯨꯟꯖꯥꯁꯤꯡꯒꯤ ꯀꯥꯟꯅꯒꯗꯕ ꯑꯃꯗꯤ ꯇꯧꯔꯝꯃꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯨꯟꯖꯥ ꯄꯨꯝꯕ ꯋꯥ ꯈꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯟ ꯑꯁꯣꯝꯗ, ꯇꯥꯆꯧ, ꯑꯩꯈꯣꯏ ꯇꯣꯝꯕꯁꯤ ꯇꯥꯆꯧꯒ ꯄꯨꯟꯅ ꯑꯝꯇ ꯆꯠꯂꯨ꯫ ꯑꯩꯈꯣꯏꯒ ꯆꯠꯂꯗꯤꯅꯦ ꯃꯥ ꯁꯣꯏꯔꯔꯣꯏ, ꯑꯩꯅ ꯐꯨꯕꯗ꯫ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯕꯣ? ꯄꯥꯔꯤ, ꯌꯥꯔꯤꯗ ꯇꯣꯛꯂꯣ꯫ ꯅꯪꯁꯨ ꯅꯌꯥꯝꯕ ꯌꯥꯏꯃꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ ꯐꯤꯡꯕꯗꯤ꯫ ꯑꯁ ꯇꯥꯆꯧ, ꯑꯩꯕꯨ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯤ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯁꯨꯝ ꯌꯧꯔꯛꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯑꯃꯗꯤ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯥ ꯃꯁꯤꯡ ꯁꯨꯗ꯭ꯔꯤ ꯍꯥꯏꯅ ꯐꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯇꯩ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅꯤ ꯏꯆꯦꯝꯍꯟ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯊꯨꯕꯗ꯫ ꯏꯅꯥꯎ ꯇꯣꯝꯕꯤ, ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯃꯥꯡꯅꯤꯡꯕ ꯃꯇꯝꯗ ꯃꯥꯡꯕ ꯉꯝꯃꯤꯕ ꯑꯁꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯏꯆꯦꯝꯍꯟ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯆꯠꯄ ꯇꯥꯕꯅꯤ꯫ ꯁꯣꯝꯗ ꯈꯨꯟꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯆꯥꯎꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ? ꯉꯔꯥꯡꯇ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯟꯁꯤ ꯍꯥꯏꯈꯤꯕꯅꯤ, ꯀꯅꯥꯃꯠꯇ ꯂꯥꯛꯇꯦꯅꯦ ꯁꯤꯗꯤ꯫ ꯏꯌꯥ, ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗꯕ꯫ ꯈꯨꯟ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯈꯔ ꯈꯛ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯪꯅ ꯊꯧꯁꯥꯗꯕ ꯁꯥꯔꯤ꯫ ꯄꯥꯔꯤꯅ, ꯃꯃꯥ, ꯂꯥꯛꯅꯔꯅꯤꯗ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ꯫ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ, ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯆꯠꯁꯤ, ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯊꯧꯑꯣꯏꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯗꯟꯗꯤ ꯄꯤꯒꯦ ꯑꯩꯅ꯫ ꯄꯥꯔꯤ ꯅꯣꯛꯃꯤ, ꯃꯃꯥ, ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯌꯥꯝꯃꯤ, ꯆꯠꯁꯤ, ꯑꯩꯈꯣꯏ ꯉꯥꯏꯔꯒꯨꯝꯁꯤ꯫ ꯐꯔꯦ, ꯑꯣꯖꯥ ꯃꯥꯏꯕ,
ꯆꯠꯂꯁꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯕ ꯆꯠꯁꯤ ꯂꯥꯞꯇꯛꯅꯅꯦ ꯃꯈꯣꯏꯁꯤꯡꯁꯨ ꯌꯧꯅꯔꯛꯁꯅꯤ ꯑꯁꯨꯝꯅ ꯈꯨꯟ ꯃꯤ ꯄꯣꯝ ꯇꯥꯈꯤꯗ꯭ꯔꯕ ꯎꯃꯪꯒꯨꯝꯅ ꯂꯩꯔꯨꯔꯕ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝ ꯁꯥꯗꯨꯅ ꯌꯨꯝ ꯑꯣꯏꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯃꯄꯨꯟꯁꯤ ꯇꯦꯟꯅꯤ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝꯅꯤ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕ ꯈꯛ ꯌꯥꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯀꯩ ꯁꯥꯅꯤ ꯍꯥꯏꯕꯗꯨꯃꯗꯤꯅꯦ ꯇꯣꯛꯄꯅ ꯐꯩ ꯂꯧꯁꯤꯡ ꯑꯣꯏꯅ ꯎꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯣꯏꯅ ꯊꯥꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯌꯥꯔꯣꯏ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯇꯧꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯝ ꯇꯤꯔꯝ ꯍꯥꯟꯅ ꯈꯣꯏꯔꯝꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯨꯅ ꯂꯩꯔꯝ ꯇꯤꯂꯝ ꯈꯣꯏꯔꯝꯂꯝꯃꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯥꯄꯤ ꯁꯣꯡꯂꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯝꯃꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯀꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯄꯥꯔꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯄꯥꯔꯤꯅ ꯃꯐꯝꯁꯤꯅ ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯡꯉꯤꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯏꯆꯦꯝꯍꯥꯟ ꯏꯁ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯅꯅꯥꯎ ꯑꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯖꯔꯤ ꯏꯆꯦꯝꯍꯥꯟ ꯅꯅꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯉꯥꯏꯍꯥꯛ ꯇꯝꯕ ꯅꯨꯄꯥꯁꯤꯒ ꯁꯥꯟꯅꯖꯒꯦꯗꯣ ꯏꯅꯥꯎ ꯇꯣꯝꯕꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯁꯤꯡ ꯌꯥꯎꯔꯛꯂꯤꯕꯅꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯅꯤꯀꯣ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯅꯨꯄꯥ ꯑꯁꯤꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎ ꯂꯥꯛꯑꯣ ꯏꯍꯦ ꯌꯥꯏꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯏꯆꯦꯃꯥꯟ ꯅꯅꯥꯎ ꯌꯥꯏꯃ ꯑꯩꯍꯥꯛ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯣꯏꯗꯥꯖꯔꯤ ꯑꯁꯤꯃꯗꯤ ꯅꯅꯥꯎ ꯌꯥꯏꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯑꯦꯔ ꯏꯆꯦ ꯌꯥꯏꯃ ꯑꯁꯤꯁꯦ ꯅꯅꯥꯎ ꯑꯇꯣꯝꯕꯤ ꯑꯩꯒꯤꯅꯤ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯅꯕ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ ꯑꯇꯣꯝꯕꯤ ꯅꯪ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯈꯜꯂꯤꯁꯦ ꯏꯆꯦ ꯌꯥꯏꯃꯁꯨ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯤꯁꯤꯗꯤ ꯍꯩ ꯅꯣꯏꯕꯨ ꯈꯟꯅꯅꯨꯅꯦ ꯌꯥꯏꯃ ꯑꯇꯣꯝꯕꯤ ꯅꯈꯣꯏꯁꯤ ꯇꯩꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯈꯟꯅꯔꯤꯕ ꯏꯄꯥ ꯁꯣꯔꯥꯂꯦꯟꯅ ꯍꯥꯏꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯛꯍꯟꯗꯕ ꯌꯥꯔꯣꯏꯗꯣ ꯆꯠꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅꯅꯦ ꯏꯄꯥ ꯁꯣꯔꯥꯂꯦꯟꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯃꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯡꯅ ꯀꯩꯒꯨꯝꯕ ꯑꯃ ꯅꯦꯠꯂꯝꯃꯤ ꯑꯌꯣ ꯀꯔꯤꯅꯣ ꯈꯣꯡꯁꯤꯗ ꯈꯨꯗꯣꯞꯅꯤꯅꯦ ꯀꯅꯥꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯈꯨꯟ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯗꯣꯞ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯑꯗꯨꯃꯛ ꯂꯪꯊꯣꯛꯑꯝꯕꯁꯤꯔꯅꯤ ꯅꯠꯇ꯭ꯔꯒ ꯄꯨꯁꯤꯔꯅꯤ ꯀꯥꯟꯗꯦ ꯍꯥꯞꯆꯤꯜꯂꯒꯦꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯎꯃꯪꯒꯨꯝꯅ ꯂꯩꯔꯨꯔꯕ ꯈꯨꯟ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯅ ꯁꯦꯡꯗꯣꯛꯄꯗ ꯄꯨꯡꯀꯣꯛ ꯀꯣꯛꯂꯝꯃꯤ ꯃꯥꯒꯤ ꯖꯒꯥ ꯂꯝ ꯌꯦꯟꯊꯣꯛꯇꯨꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯊꯥꯔꯝ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯇꯣꯝꯕꯧ ꯌꯥꯏꯃ ꯄꯥꯔꯤ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯄꯥꯔꯤꯅ ꯈꯨꯔꯥ ꯇꯥꯆꯧꯒ ꯏꯅꯥꯎꯁꯤꯡꯒꯗꯤ ꯑꯁꯣꯝ ꯈꯨꯟꯗ ꯆꯠꯂꯝꯅꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯂꯩꯍꯧꯕꯅꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥꯕꯨ ꯏꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯏꯍꯦ ꯅꯠꯇꯦ ꯑꯩꯅꯅꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯝꯕ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯋꯥ ꯑꯃ ꯅꯠꯇꯦꯗ ꯋꯥ ꯑꯃ ꯈꯟꯅꯁꯤ ꯇꯧꯕꯅꯤ ꯅꯌꯥꯝꯕꯁꯤꯡ ꯅꯅꯥꯎꯁꯤꯡ ꯂꯥꯛꯂꯒ ꯇꯥꯟꯅꯔꯁꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯈꯨꯔꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯈꯣꯏꯁꯤ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦꯅ ꯍꯥꯏꯔꯤꯕ ꯅꯪ ꯈꯨꯔꯥꯅ ꯀꯜꯂꯤꯉꯩ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯝꯕꯁꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯅꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯁꯦ ꯈꯨꯔꯥ ꯇꯥꯆꯧ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯇꯥꯆꯧ ꯍꯥꯟꯅ ꯑꯝꯇ ꯂꯨꯍꯣꯡꯁꯤꯗ ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯃꯅꯤꯡ ꯏꯪꯈꯣꯜꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯉꯔꯥꯡ ꯍꯋꯥꯏ ꯅꯨꯡ ꯊꯥꯈꯤꯕꯅꯤ ꯌꯦꯡꯁꯤꯜꯂꯨꯒꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯇꯣꯝꯇ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯄꯥꯔꯤꯅ ꯉꯍꯥ ꯅꯣꯡꯃ ꯑꯩꯅ ꯈꯨꯜꯂꯛꯈꯤꯕ ꯈꯨꯗꯣꯞꯇꯨ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯝꯇꯕꯨ ꯌꯦꯡꯂꯨꯈꯤꯒꯦ ꯁꯅꯥꯔꯥꯏꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯏꯔꯪꯁꯨ ꯂꯪꯉꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯈꯨꯗꯣꯞ ꯑꯁꯦ ꯃꯣꯏꯒꯤ ꯁꯅꯥ ꯌꯩꯕꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯁꯨꯝꯅ ꯅꯤꯡꯊꯤꯖꯔꯝꯒꯗ꯭ꯔꯅꯤ ꯍꯦꯟꯖꯥꯡ ꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯛꯎ ꯀꯥꯏꯅ ꯍꯥꯏꯔꯒ ꯇ꯭ꯔꯦꯡ ꯀꯥꯏꯅ ꯊꯣꯛꯂꯛꯑꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥꯡꯗ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯛꯂꯛꯂꯝꯃꯤ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯕ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯂꯛꯏꯅꯦ ꯑꯁꯤꯕꯨ ꯃꯪꯂꯧ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯁ ꯑꯁꯦꯡꯕꯒꯤ ꯃꯥꯜꯂꯤꯅꯦ
Chume. Masi kudo yayobi. Pokpagi mahiyali na ide. Wari da mayamam takre. Asuna sengbada icham chamba aina phangni haibadi mangda phau manglu deni side. Aibu tacho inausing hairasinane. Amuk hairuraga kayoine. Tumina sum losilaga thamasira. Nati nati. Masi aigi phamda leiradi ayak pattaba wakhan kaya ama khalakat. Maduna I kudopsi langthokragi. Icham chamba kudop nati. Karana langthokani ai. Ai wakhan ga thoktreni. Imau nachagi wakhan che kaino ma tawri me. Asuna pari matomta leiringai matam asinani. Hello yatombi do pari gi manakta lakduna kauraklami. Pari tabro pari. Ish kanano leirimbi. Nandati hello. Mani ai hello yatombi ni. Aina nangi nakta laisi ategi nati. Nangna pari ba khudop yayoibido ayakeni. Ai madu hulang walaiban. Nangi apama karino hayo ai piramki. Ai kesu pamdeda. Nangi khudop haibado se loro. Pari nangna khudop se pithorakpagi maram haina loi khangi. Aduna I nangonda wama kakhaiki. Yengoi taibong miyoi ba haibasi tasingna achahoram pam arangarak ngawal. Phana thamoi singba miyoi oirabasu aduba pari ai khangi. Nangna pamiba khaliba pomba. Nangi kaigumba upai leita leitraba matamdane aibu ningsinglo aina haki mating pangi soidana. Ngasidine se paisa singa se lawsilu nangi damak aina piraban. Asumna helo ye tombidu khudop adu lawduna mangkiram. Mayamba manaw sing lagladuna parina thokiba pumbadu tamlami. Numid asidai makhoi machim manaw taritmak nungaina watta padana leram. Makhoi machim manaw tarukmak lukhoina luhongbiram. Pari di pakhang oina dumak leram. Makhoi machim manaw nupi thiba singdi yum amumam tongan saduna leram. Pari amadi lukhoi makhoi aniyama. Lukhoina pari se nane tharuidane amuk tuchat mana polang ama sauna haibat. Loirinane nang amuk tapirusu. Hoi khura. Pari porang du puraga tharu hoida laglam. Ine tharo. Kanano imalaiti kana tabari nangoire imadi leiti kay haige kakhalo mango sida phamo kay haige haino imada ai engonda hairam bayatro yaida kasu haigadab nadi to ine tharona ekhoi khurada porang ama sabiyo hairam he adu do loirina aina thilakpat o seldi kyano yarida piraktrasu tabari hoi paisa yam bhairabanina sigumba sel macha masugasi kesu natre natro ish angang lichay janigo inibu mitoblo ha khangida adobudi natti adane ta pare nachenai basu mitob natti haina khanbiredi phadoba isan soigi jani kaino kaigi mitoboina khandoino angaw wisidi phaye ekhoibu mitoboina khandrese ado ire aisu chalagasi thabok mi amum lehori yumda hoi ta pare nongmadi nachena singju sutharaga chasigo hoi chaba yadine hayung usu hekti ai koide asi hairaga paridu chatkri iri momo nokni yengdana asi nupi thi khangdaba nupa se hairi kamai tawne tok nupam zakre haban imagi maya nupa ek othokpa bune kanade ta pari gomna gyan taba masak phajaba sen thum baiba nupa amta su phangoi aduna ine masi koidaba sunga yade kanano ne nangna hairi dubo ima kasuna deda wari mani hey ngausina ganu ko hey yengoi ima ne nangona wafam amatane haudokki haina khallamni hekta nangona wasi haiye tawbagane matam sekda phangdaba tanja charingai da hairagi ma kai wanu ima kasuna deda nangdo nongni ni dane nang ma moida leiruso haiba talle hey tan bayaru ni nangbo nanam mathabado luhongdori haiba nang khangiba natro mateng pangmuju haiba thaba ingkhangda aikhoigini haibada moina tana kana sulai trabani ko oi seima yari wad samtharaga ne ngang leiranoba aido chelageba adu wa masum hainingi haiba karino ni nangbo imagi ri haining libado kok hairu ni nangbo as haido ko tale masidi hai wathi tawranu ko aine tu awangi
ꯅꯗꯣ ꯆꯥꯍꯣꯏꯗꯅꯦ ꯆꯠꯇꯣꯏꯅꯤ ꯀꯕꯣꯛ ꯈꯣꯏꯗꯣꯝ ꯁꯥꯕ ꯌꯥꯎꯔꯨꯗꯣꯏꯅꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯀꯣꯛ ꯍꯥꯏꯔꯣ ꯍꯥꯏꯔꯣꯏ ꯍꯥꯏꯔꯒꯅꯅꯦ ꯇꯣꯛꯎꯀꯣ ꯑꯁ 이마 사우니 사우라까노바 호이니 호이니 사우로예 다 파리도 파리 게더러바 아너 내야 누파 헬레시 온톡니 이카이 강기드레다고 이마기 이릭낭세 하이 와티 와림 똥누고 이마 살레살레 난돔 사호이다 낭수니 ngang 술라오 이몽기 타바 인캉로 실라마가 숭락 이라오 구도색 다 사원바 아숨나 누밋 아시 하우키 마탕기 누밋단 따죠 그이도리 바리 능부 가이와라기 하 따죠 그수 와티다 능부 아이고나 가이 하이닝리브노 가이노니 따죠 염다 숨 레슨바시 아이수 누가이지 타바엄 땅 리차니 랑파이 찰라가 타복 수루바 하이바수 누가이티 스와이 아낙바시다 아도수 미이레 야와 하이바시다부 미와 마살랑 따죠 아이코이 통간 마야시다 상탑 엄마 사르가 아이 사나 사르게 하이네 칼리 따죠가 와스다나게 하이나 라인 바리 ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯌꯥꯝꯕ ꯌꯥꯅꯤ ꯉꯔꯥꯡꯗ ꯑꯇꯣꯝꯕꯁꯨ ꯂꯥꯛꯑꯝꯕꯅꯤ ꯑꯩꯉꯣꯟꯗ ꯃꯥꯁꯨ ꯁꯅꯥ ꯁꯥꯕ ꯇꯝꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯅꯤ ꯅꯪꯗꯤ ꯍꯥꯟꯅꯗꯩ ꯃꯤꯒꯤꯗ ꯁꯅꯥ ꯁꯥꯕ ꯌꯥꯎꯔꯝꯂꯕꯅꯤꯅ ꯍꯩꯔꯕꯅꯤꯅꯅꯦ ꯅꯅꯥꯎ ꯑꯇꯣꯝꯕꯕꯨꯁꯨ ꯇꯥꯛꯄꯤꯔꯒ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤ ꯇꯧꯃꯤꯟꯅꯅꯨ ꯅꯌꯥꯝꯕꯩꯗꯤ ꯑꯁꯣꯝꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟꯁꯤꯡꯁꯦ ꯁꯦꯟꯅꯕꯗ ꯄꯥꯅꯗꯕ ꯌꯥꯔꯣꯏꯗꯧꯅꯤ ꯅꯅꯥꯎ ꯑꯇꯩꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤ ꯌꯥꯏꯃꯕꯨ ꯃꯉꯥꯏ ꯍꯣꯏ ꯇꯥꯖꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯅ ꯁꯅꯥ ꯁꯥꯅꯕ ꯇꯧꯔꯝꯃꯤ ꯊꯥꯔꯣꯅ ꯇꯥꯗꯥ ꯈꯪꯗ꯭ꯔꯤꯗ ꯑꯩꯁꯨꯅꯦ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯦ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯍꯦꯛ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤ ꯑꯗꯣ ꯇꯥꯗꯅꯅꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯨꯅꯦ ꯑꯩꯅ ꯃꯅꯝꯃ ꯂꯨꯍꯣꯡꯕꯩꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯅꯅꯦ ꯑꯁꯣꯝꯗ ꯂꯩꯍꯟꯈꯤꯌꯦ ꯃꯥ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯅꯦ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦ ꯍꯣ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯁꯤ ꯑꯩꯁꯨ ꯄꯥꯔꯤꯒꯤ ꯈꯟꯕꯗꯅꯦ ꯋꯥꯔꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯗꯤ ꯂꯣꯏꯅ ꯍꯦꯛ ꯂꯨꯍꯣꯡꯂꯦ ꯃꯥꯗ ꯃꯉꯥꯏꯔꯦ ꯑꯩꯁꯨ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯂꯦ ꯊꯔꯣ ꯏꯁꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯛꯏꯅꯦ ꯈꯪꯗ꯭ꯔꯦꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯕꯅꯣ ꯍꯥꯏꯍꯩꯗꯦꯗ ꯇꯥꯗ ꯑꯗꯣꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯅꯨ ꯆꯍꯤ ꯃꯇꯥꯡꯁꯨ ꯌꯥꯝ ꯌꯥꯝꯕꯃꯛꯁꯨ ꯑꯣꯏꯗ꯭ꯔꯤ ꯀꯨꯏꯅ ꯍꯤꯡꯕ ꯌꯥꯔꯤꯀꯣ ꯅꯣꯏꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯁꯤꯅꯤꯡꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯅꯦ ꯊꯔꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯣꯔꯤꯅꯤꯅꯦ ꯑꯩꯒꯤꯁꯨ ꯀꯨꯏꯔꯔꯣꯏ ꯑꯩ ꯏꯁꯥꯅꯅꯦ ꯑꯗꯨꯃꯛ ꯈꯪꯉꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯄꯥꯔꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯏꯕꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯇꯥꯗꯥ ꯀꯨꯏꯅ ꯍꯤꯡꯗ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯨꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯄꯥꯔꯤꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯂꯨꯈꯣꯏꯒꯤ ꯐꯤꯕꯝ ꯈꯪꯕꯅ ꯍꯔꯥꯎ ꯍꯔꯥꯎꯗꯨꯃꯛ ꯌꯥꯔꯝꯃꯤ ꯏꯔꯤꯛꯁꯨ ꯁꯣꯝꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯏꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯎꯅꯔꯝꯃꯤ ꯇꯥ ꯄꯥꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯎꯈ꯭ꯔꯦꯗ ꯏꯟꯖꯥꯡꯒ ꯂꯣꯏꯅ ꯑꯣ ꯏꯔꯣꯟꯕ ꯆꯥꯔꯤ ꯅꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯏꯔꯣꯜꯂꯤ ꯃꯥꯅꯤꯅꯦ ꯑꯗꯨꯗꯤ ꯃꯥꯅꯤ ꯑꯗꯣ ꯏꯔꯤꯛ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯀꯣ ꯍꯪꯉꯣ ꯀꯩ ꯋꯥꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯔꯕꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯕꯣ ꯌꯥꯗ꯭ꯔꯗꯤ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯔꯛꯑꯣ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥꯄꯥꯔꯤ ꯑꯩꯗꯤꯅꯦ ꯉꯍꯥꯟꯅ ꯌꯥꯖꯔꯦꯀꯣ ꯐꯔꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯗꯣ ꯇꯥꯄꯥꯔꯤ ꯑꯩꯅ ꯍꯌꯦꯡꯁꯤ ꯀꯥꯡ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯦꯕ ꯇꯥꯄꯥꯔꯤꯁꯨ ꯂꯥꯛꯑꯣꯕꯀꯣ ꯑꯩꯗꯤꯅꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯗꯨꯒꯅꯦ ꯂꯤꯀꯣꯟꯁꯨ ꯁꯥꯟꯅꯅꯤ ꯍꯥꯏ ꯂꯤꯀꯣꯟꯁꯨ ꯁꯥꯟꯅꯕ ꯌꯥꯎꯁꯤꯀꯣ ꯍꯣꯏ ꯂꯣꯏꯅ ꯌꯥꯎꯗꯣꯏꯅꯤꯁꯦ ꯑꯗꯣ ꯁꯦ ꯀꯩꯅꯣ ꯅꯥꯆꯣꯝꯅꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯅꯥꯆꯣꯝ ꯁꯦꯝꯂꯒ ꯄꯨꯔꯛꯄꯅꯤ ꯁꯦ ꯑꯗꯨꯗꯤ ꯆꯤꯟꯕꯤꯔꯣꯁꯦ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯏꯔꯤꯛꯀꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯆꯤꯟꯕꯤꯔꯝꯃꯤ ꯏꯔꯤꯛ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯅꯥꯆꯣꯝ ꯆꯤꯜꯂꯤꯕ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯇꯥ ꯄꯥꯔꯤ ꯅꯪꯁꯤ ꯌꯥꯝꯅ ꯐꯩ ꯊꯦꯡꯉꯤ ꯍꯜꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯏꯔꯤꯛꯄꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯃꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗ ꯊꯥ ꯈꯔ ꯂꯩꯔꯒ ꯏꯔꯤꯛ ꯑꯃꯗꯤ ꯄꯥꯔꯤ ꯂꯨꯍꯣꯡꯂꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯃꯛꯇꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯩꯕꯥꯛꯇ ꯂꯩꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯃꯄꯥ ꯁꯨꯔꯥꯔꯦꯟꯒꯤ ꯃꯁꯥꯏꯀꯣꯟꯗ ꯁꯥꯟꯅꯔꯝꯃꯤ ꯏꯆꯦꯝꯍꯥꯟ
ꯊꯔꯣ ꯊꯝꯕꯥ ꯅꯤꯡꯊꯤꯅ ꯁꯥꯠꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯏꯆꯦꯝꯍꯥꯟ ꯅꯅꯥꯎ ꯇꯣꯝꯕꯤ ꯍꯥꯛꯇꯤ ꯃꯤꯔꯝꯂꯦꯟꯗ ꯂꯩꯗꯨꯅ ꯁꯤꯒꯨꯝꯕ ꯐꯖꯕ ꯀꯌꯥꯁꯦ ꯌꯦꯡꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯁꯥꯟꯅꯖꯅꯤꯡꯉꯤ ꯏꯆꯦꯝꯍꯥꯟ ꯅꯅꯥꯎ ꯌꯥꯏꯃꯌꯥꯛꯁꯨ ꯏꯅꯥꯎ ꯇꯣꯝꯕꯤꯅ ꯍꯥꯏꯒꯨꯝꯗꯅ ꯁꯥꯟꯅꯖꯅꯤꯡꯉꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯕꯨ ꯏꯆꯦꯝꯕꯨ ꯌꯥꯅꯤꯡꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦꯗ ꯏꯅꯥꯎꯁꯤꯡꯅ ꯆꯠꯅꯤꯡꯂꯒꯕꯨ ꯅꯆꯦꯃꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯏꯄꯥ ꯁꯣꯔꯥꯔꯦꯟꯗ ꯍꯥꯏꯔꯝꯗꯨꯅꯅꯦ ꯆꯠꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯁꯨꯝꯅ ꯃꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯝꯂꯤ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅ ꯌꯥꯕꯤꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯃꯛ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯊꯔꯣ ꯊꯝꯕꯥꯜ ꯅꯤꯡꯊꯤꯅ ꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯑꯝꯗꯦ ꯏꯆꯦꯝꯍꯟ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ 8ꯃꯛ ꯁꯥꯟꯅꯁꯤꯗꯣ ꯏꯅꯥꯎ ꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛ ꯂꯥꯛꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯦ ꯂꯥꯛꯀꯨꯝꯁꯤ ꯍꯣꯏ ꯏꯆꯦꯟꯃꯟ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯍꯌꯨꯝ ꯑꯁꯨꯝꯅ ꯍꯦꯂꯣꯏ 8ꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ